Tamenglong District Headquarters the leiba SDO Office ase Tousem Sub Division gi Headquarters ta hongdoknabagi demanda houkhiba tang kunmanga gi ahing nongyai dagi Imphal Jiribam Lambi da Joint Civil Organization Tousem Sub Division na Changsillakkhiba Matam Kaktaba total shutdown ado Matam Kharagi Oina Handokkhre hiramasigi matang da Tousem Headquarters Students Union Tousem Area Students Organization JME Students Organization Manipuri amade Samram segment boys ki luchingba singna khudek piraga thadorakpa cherol amana hai Joint Civil Organization Tousem Sub Division na talaga lagpa demand sing adugi matangda ngasi Tamenglong District ki desiga wari sanakhi RNCM Tamenglong Zone ZNCM Taso TISSU ZSOM amade CSB gi mute sing yauna wari sanakhiba aduda November gi tang taragi mamangda Tousem Sub Division Headquarters da SDO Office ama thamduna mapungphana mathau tawhan bahai mu wafam da ma to oina yanakhi maram aduna Joint Civil Organization asina tanba demand ase thabak to onthokpagi thajaba piraklabanina haukiba tang kunmanga gi ahing nongyai dagi Imphal Jiribam Lambi da chatharakiba Matam Kaktaba total shutdown gi khongjang ase Matam Kharagi Oina Handokkhre Tamenglong gi DC na pirakiba thajaba adu ikai khumnabaga loinana angamba thakta mateng pangani haina cherola sina makatari